2018 batch ki apunba oza satruk supna ahumna chatakiba pen down strike na maram oiraga lenga ki school singda chauna chaitheng phamkhre oza satruk supna ahumasi regular tarabasu regular gi tolopi dana chahi ahum leirakpa sida oza singi maikai digi lengakta wakat ama fawba thangat palai kide adubu lengakna khangsinadana leiba thawongbu yaninda ba phongdokliduna pen down strike asi ngasidagi hauduna thangja numit fawba chathanaba warep association asina laukibani hairi karigumba makha tana lengakna tumina leisin khrabadi kari karamba khongthang paikhatkani haina khanaragani haina oza singi maikai digi phongdorakli nakalamaromda lenga ki school da tamliba mahairoi singi maikai digi paumi singda phongdorakpada pen down strike asina oiraga syllabus cover tauba ngamlaroidra haibagi tingnaba pokle maramaduna lengak na meeting changbiduna mahairoi singi awaba unity amadi oza singa yasinaba puraknaba sinbiyo haina apil torakle 2018 da regular kanoksi changakpa regular tahraba oza singsi lecturer singsi strike ama pen down strike ama tawbisina akogi school da budi khara effect tawre haije butare round about mukogi strength si lecturer ki masing si 53 aduga akogi satra ki strength na 1900 muk laire na moi 53 na pen down strike tawgi bisida effect budi am tawre akoina manage tawbo di yam wai na specially Manipuri department ki oja sing se makogi ngakta moi ngakta oiba aduna moina pen down strike tawbibanina Manipuri sima pura fail oire sambina bamta leite adubo akoi somehow atop subject na kodi loi manage tawjari and then another thing koi political science isu lecturer ama khaktang lai home science isu lecturer ahum lai lagi English da su lecturer se makogi mayam si loina pen down tawkrabanina yamnam sida oja se yamba akoi lecturer si yam le hodre atuna si manage tawbadana kodi yam di wai na si di makogi si favor ama modi wana tabada akogi school da yamna di thoi habata akai bidi yam thoi inconvenience yam leire akogi kano se class se loina full tawbangam da gi pibam da leire ba specially Manipuri political science and home science si subject ahum si oina atai subject na budi me khatara ga su khoi da yam effect tawi 2018 dagi lakpa batch ki oja singi matung inna hoji moina pen down tawgibasina maram oiraga khoigi school class ida phajana chang naina changbangam daba dagi oja khaina department khuding maki walak basida khoina chhatra myam akhoi kamaina tawdilo ba atuga hoji situation Manipur gi leriba sina maram zo oiraga flur tu yam toina thoi aduga karama matamda suti tha doina ju adum khamge ba suti ja adum tharaga leiraba mafam ne ba khoi gi school je government gi oibane government gi order gi matung inna adum suti je tharaga leire aduna oja ju masing watpa da natana akhoi class ta ju phajana regular oina tawbiba su phangre sida akhoi kamaina syllabus cover tawdoino akhoi kamaina Manipur je gi achangba mi mo oiraga ne asa thami ba akhoi je da kamaina sigumba situation je kamai mayong na doino si government athuba matam da sigumba situation je munna ta san biraga yimbiraga akhoi na hoji yamna pinri ba sadra ga ji da saina leirak basina maram oiraga akhoi da su tension myam pokle saina changai na tawraktrabani na karama matam da syllabus loni ju phangde sudi henga je thani adum leirabani na si kamai tawdoino athuba matam da government na akhoi gi teachers khai ji gi amadi akhoi gi situation satra sing ji gi yengbiraga puraknaba solution do na hajari